Chandel district satuna human rights ka mari lainaba awat apasing yengsankhre. Lan asida Yaodaba Naga Furupna lan asigi Waroisin Puraknaba Mayaida Leptuna Thabak Tousi UB Shah. Chandel district laiba miyamgi human rights ka mari lainaba awat apa kari laibagi haiba adu. Yengsinnabagi damakta Manipur Human Rights Commission gi chairperson UB Shah na luchingba commission asigi official sing yauba timmama. Ngasi Chandel district satuna district asigi oina human rights ka mari lainaba awat apasing yengsankhre. Loina na hojik Manipur da thokliba kanglup ki lal asida Yaodaba Naga Furupna Mayaida Leptuna lal asigi Waroisin Puraknaba Thabak Tousi haina su UB Shah na phongdokhre. Chandel district ki oina leiriba civil society organization sing mahiroi lup sing local representative sing gi mihut sing punna Chandel DC gi conference hall da pangthokiba khana nainaba ma da chairperson UB Shah na phongdokibada mahakna chairperson ama oina lakpada commission asida case Sahumga humbudraga mangarom panduna lairamme. Casing adugi manungda case saniga ni fu mangarom disposed of dunu loisin kray. Magna lakpadagi na hojik faubada na uba case saniga ni furom lakpada. Case saniga kontrarom disposed of kray. Lal haibasina chawkhat pa purak pagi maram ama wairoi. Santi lairaba matamdada chawkhat pa amade human rights laigane. Masida ikoina purup amade lining laisolgi khena bawakalon kauthok pa mathau tai. Aikoigi punsi asi safadraga de Furupna traga lining laisolgi kanaba karisu lairoi. Human Rights Commission asi miyoi bagi minungsigi damak linkhibane. Mahangna makata na phongdokibada hojik thokliba irang asidasu kuki amasung mitay Furupna nongmay kapasi leplaga de aikoisu lepkani haina amana amada thangjin aduna laire. Marak asida lal asida Yaodaba community amawaina Naga Furupna lal asigi Waroisin Puraknaba Mayaida Leptuna Thabak Tousi. Rule of law lairaba matamdada human rights ngaksaba ngamgadoribani haibasi aikoi khudingmak na khangminaba changi haikibaga loinana saruk yakiba tongan ba mihutsingda makoi gi apamba wakhalon amade wakat thamnabagi ayaba pikhiba dugi matungina Chandel Naga People's Organization gi president David Boyes Natham village ki chief Robertson na phongdokibada Naga hairiba community ase handake crisis asida Saruk yadrabasu Chandel district chawna awaba mayokna re. Conflict asina maram oiraga district asigi hospital singda specialist doctor laitavada natana department kayado officer sing kanaragtre. Higher amadi graduate level gi education dasu curriculum suna fangdavana awaba kaya mayokna re. Water project kaya su hojik leptuna laire lambi da security forcing na thoina frisking amadi checking ka hena tawbana. Sathok sasin tawbada chawna khudong chadaba mayokna halle health sector gi matangda palladuna Chandel district ki CMO na hai laingang na piriba health ki scheme kaya Chandel gi praja yamba fangle adubu border area da leriba health center singe primary health center sing upgrade tawduna khudaki lakpa na basingi khudong chaba hena fangnaba hona hanbiyo hai khe